Vishnupur district ke Saiton Nganukon da vom pokai handuna micham ani sohon kiba man yum ama amangata thon kiba ki thawdu kadabu pian makha satha nan nabagi thorang ama silakpa oigini habigi chingna lei haina Meetei Leepun ki thawuren haisnam silan Meetei na fongdorakli silana makha tan fongdo kibada haukiba December 13 ta fauja ka ikhai da kuki singna bom amadi nongmai kapthar kiba thawdu aduda mara leiba sing faraga charak piu haiduna Taknarabasu Tabakon Ontorak Palaitri Charagasida Boom Gilan Chatartuna Michamani Solibasi Kanagumakran PR Maka Samthan and Nabagi Aron Malalung or Yai Habagi Signal Lady Asigumatong as a condemned Tawi Loinana Asuglu Tanja the Machimachi the Mela Torgan no I talked to Lady Basimatang Shade houses so IDB sing Yum Hanjindri Mioikran and Toan Toanba Mafam the Mela Silibas Supuna Tingminasa and Makatarakli. Koi lanjenari ba mi lising umpu muksi resettle lo kitang da sungai ni aduna koi Canada bada koi expenditure pa am tinghandana koi awa bada awa ko on base masi mari leina bo authority sing aduga CSO sing su matam du di government ta du di thingi adu sumba tor ko se du koi thingbi na ba dai ta dongna apa ma tawna bagi mong ma tawi masi koi sai sana su khandebi daga koi adugi mati koi ware aduna masi kumai piong sing si koi khara lepi si habi wakal lon ji tungi miron gi ma khalaga koi madumba sing si koi gyan tamina si have sing tanga si hajaraga kunang kumde Vishnupur district ke Saiton kuki khulai pipe singna bom kap selectuna aso open nangan kibu ki thawongbo Manipur Meetei Pangal Welfare Organization MMWO gi Meetei dagi yaning da fongdorokli bom kap select ki thawong ase central government na Manipur da PR sang thaduna bifurcation Taunan nabagi damak sang silak lalong aman ehana MMWO na lawe Home Minister Amit Shah na chair laudana Manipur ki law and order security review pangthokiba aduda president rule makhatana sangthana naba ingit pirakiba laikrabane maramasana BJP ki MLA singa central government da aronba ultimatum ama piduna Manipur da Aroiba ultimatum ama piduna Manipur the popular government ama semduna Manipur ki territorial integrity kan ngamgani natra ngamloi haiba khangdo kadabani hari nakalamramda ipomna changchilba peace oiba khongjang singda su MMWO na saugat kan hari